ꯍꯦꯛꯇ ꯑꯗꯨꯗꯒꯤ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯧꯕ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯒꯤꯁꯤꯅ ꯀꯥꯔꯛꯄꯁꯤꯗ ꯑꯁ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯗꯅ ꯃꯈꯜ ꯃꯈꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯋꯔꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯥꯕ ꯑꯉꯥꯡ ꯑꯃ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯁꯥꯒꯨꯝꯕꯅꯤ ꯖꯣꯁꯦꯐ ꯕꯤꯖꯣꯏ ꯍꯥꯏꯗꯅ ꯐꯤꯂꯝ ꯏꯁꯇꯥꯔ ꯅꯨꯄꯤ ꯅꯍꯥ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯗ ꯀꯨꯝꯖꯔꯝꯕ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯗꯣ ꯔꯥꯖꯅꯤꯇꯤ ꯇꯧꯔꯝꯗꯕꯗꯣ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯂꯤꯡꯈꯠꯄ ꯗꯥꯕꯤꯗ꯭ꯔ ꯍꯧꯖꯤꯛꯀꯤ ꯇꯥꯃꯤꯜ ꯕꯦꯇ꯭ꯔꯤꯒꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯖꯒꯝ ꯇꯥꯃꯤꯜꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯃꯤꯜꯒꯤ ꯑꯣꯏꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯄꯥꯔꯇꯤ ꯍꯥꯏꯕꯒꯨꯝꯕꯅꯤ ꯃꯥꯏꯗꯣ ꯑꯗꯨ ꯂꯤꯡꯈꯠꯇꯅ ꯍꯦꯛ ꯀꯥꯕꯗ ꯉꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯍꯩꯔꯝ ꯍꯩꯐꯥꯠꯇ꯭ꯔꯤꯕꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯇꯧꯋꯦꯕ ꯅꯨꯄꯤꯗꯨ ꯎꯁꯤꯗꯕ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝ ꯍꯦ ꯁꯁꯄꯦꯟ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯇ ꯀꯔꯞꯁꯟ ꯚꯣꯂꯨꯟꯇꯤꯌꯔ ꯂꯩꯕ ꯑꯗꯨ ꯄꯥꯎ ꯄꯤꯉꯝꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯀꯌꯥ ꯊꯧꯅꯥ ꯐꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯊꯤꯡꯕ ꯌꯥꯕ꯭ꯔꯥ ꯃꯥ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤꯗ ꯅꯠꯇꯕꯗ ꯑꯥꯏꯟꯅ ꯌꯥꯗꯦ ꯅꯪꯗ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯆꯨꯝꯃꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯃꯣꯔꯦꯒꯤ ꯁꯃꯟ ꯈꯥꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯈꯥꯍꯜꯂꯣꯏ ꯐꯦꯟꯁꯤꯡ ꯇꯧꯔꯣꯏꯅ ꯍꯥꯏꯔꯨꯕꯗ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯇꯅ ꯑꯣ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯋꯤꯗ꯭ꯔꯣ ꯇꯧꯋꯦꯕꯀꯣ ꯑꯇꯩ ꯑꯦꯔꯥꯗ ꯅꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯁꯤꯒ ꯀꯔꯤ ꯀꯔꯤ ꯇꯧꯕꯗ ꯅꯪꯅ ꯑꯩꯗꯤ ꯔꯤꯖꯅꯦꯜꯅꯤ ꯀꯥꯏꯅ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯆꯨꯝꯃꯦꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇꯗꯤ ꯌꯥꯗꯦꯕ ꯑꯇꯩꯗꯤ ꯌꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯗꯨꯗ ꯀꯟꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯅꯁꯨ ꯁꯥꯁꯟ ꯄꯥꯏꯕ ꯀꯦꯟꯗ꯭ꯔꯅꯁꯨ ꯍꯥꯞꯆꯔꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯦꯟꯗ꯭ꯔꯅꯁꯨ ꯈꯜꯂꯛꯄ ꯃꯟꯇ꯭ꯔꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯃꯅꯤꯄꯨꯔꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯕ ꯅꯥꯒꯥꯅꯦꯅ ꯈꯟꯕ ꯑꯃꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯨꯀꯤꯅꯦꯅ ꯈꯟꯕ ꯅꯨꯄꯤ ꯑꯃꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯁꯤ ꯅꯥꯒꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕꯅꯤ ꯀꯨꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕꯅꯤ ꯇꯁꯦꯡꯅ ꯈꯥꯏꯗꯣꯛꯑꯕꯅꯤ ꯑꯣꯖꯥꯃꯅꯤ ꯍꯥꯏꯗꯅ ꯅꯣꯏꯒꯤ ꯂꯣꯗ ꯇꯧꯗꯕꯩ ꯋꯥꯗꯅꯤ ꯈꯥꯏꯗꯣꯛꯑꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃꯗ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯁꯣꯏꯕꯅꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯗꯅ ꯇꯧꯕ ꯉꯝꯕꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ 355ꯁꯨ ꯂꯩꯕꯅꯤ나 ꯑꯗꯨꯁꯨ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯕꯣꯏꯗꯤ ꯄꯨꯝꯅꯃꯛꯁꯤ ꯒꯣꯔꯃꯦꯟꯅ ꯑꯟꯁꯥꯔ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯣꯏ ꯇꯔꯨꯛꯁꯤ ꯂꯩ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯇꯔꯨꯛꯁꯤ ꯁꯨꯃꯥꯏꯅ ꯐꯥꯈꯤꯕ ꯉꯁꯥꯏꯒꯤ ꯑꯋꯥꯡꯕ ꯅꯤꯌꯨꯃꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟꯅ ꯍꯥꯏꯈꯔꯦꯅꯦ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯣꯁꯤ ꯗꯤꯈꯣꯒꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯋꯥꯡꯕ ꯅꯤꯌꯨꯃꯥꯏ ꯃꯁꯥꯁꯨ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯦꯅꯤꯌꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯋꯥꯟ ꯑꯣꯐ ꯗ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯦꯝ ꯑꯦꯜ ꯑꯦꯁ ꯑꯣꯐ ꯅꯥꯒꯥꯁ ꯍꯥꯏꯈ꯭ꯔꯦꯕ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯀꯔꯤꯝꯇ ꯔꯤꯄꯣꯔꯠ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯨꯗ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯥꯏꯔꯦ ꯁꯤꯗꯤ ꯑꯇꯥ ꯐꯣꯡꯅꯔꯦꯅꯦ ꯀꯅꯥꯅ ꯐꯥꯕꯅꯣ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯐꯥꯎꯕ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯔꯝꯍꯥꯏꯅ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯄꯨꯈꯤꯕꯅꯣ ꯃꯇꯨ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯎꯔꯦ ꯑꯗꯒꯤ ꯀꯣꯟꯁꯥ ꯈꯣꯜꯒꯤ ꯑꯗꯨꯗ ꯎꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯎꯍꯧꯔꯦ ꯄꯨꯂꯤꯁꯅ ꯑꯃꯠꯇ ꯖꯕꯥꯟ ꯂꯧꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅꯤ ꯄꯨꯂꯤꯁꯇꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏ ꯄꯥꯎꯗ ꯐꯪꯉꯤꯕ ꯍꯥꯏꯀꯣꯔꯠꯅ ꯁꯣꯝꯃꯇ ꯂꯧꯕꯤꯌꯨ ꯊꯥꯕ ꯃꯣꯏ ꯇꯔꯨꯛꯅ ꯊꯥꯕꯁꯤꯗ ꯀꯔꯤ ꯌꯥꯎꯔꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯀꯨꯀꯤꯒꯤ ꯑꯣꯏꯕꯇꯩ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯑꯦꯕ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯄꯣꯔꯠ ꯑꯗꯨꯗꯤ ꯒꯃꯦꯟꯒꯤ ꯀꯨꯀꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯒꯃꯦꯟꯒꯤ ꯄꯨꯂꯤꯁ ꯄꯨꯡ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯣꯠꯁꯦ ꯑꯩꯈꯣꯏ ꯃꯣꯠ ꯃꯥꯟꯗꯕꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅꯁꯨ ꯑꯣꯖꯥ ꯅꯟꯗꯣꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯄꯥꯕꯨꯡꯒꯤ ꯑꯍꯥꯟꯕꯒꯤ ꯃꯣꯠꯁꯦ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯊꯥꯗꯣꯛꯀꯅꯤ ꯚꯔꯁꯦꯁ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ 14 hostages then 6 hostages ꯁꯤ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ UNCꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯐꯤꯔꯤꯑꯣ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯄꯤꯜ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯥꯏꯐꯤꯔꯤꯑꯣꯅ ꯅꯥꯒꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯅꯣꯏ ꯊꯥꯗꯣꯛꯑꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯗꯤ ꯅꯣꯏ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯗꯨꯗ ꯇꯤꯠ ꯐꯣꯔ ꯇꯦꯠꯀꯤꯗꯨꯗ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ UNCꯅ ꯃꯥꯅ ꯆꯨꯝꯅ ꯈꯜꯂꯨꯕꯖꯥꯠꯅꯤ ꯃꯁꯤ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯒꯤ
ꯅꯨꯡꯊꯤꯟ ꯄꯨꯡ 2ꯒꯤꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯧꯕ ꯃꯣꯏ 13 ꯀꯨꯀꯤꯔꯣꯝꯒꯤ ꯂꯩꯔꯤꯕꯁꯦ ꯑꯗꯩꯗ ꯃꯣꯏꯅ ꯍꯦꯛꯇ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯂꯥꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯅꯠꯇꯦ ꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯄꯨꯡ 2ꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯑꯔꯣꯏ 하는 토락파 된 마음도 사우드나 마이게 절롱기 또리고 강부나 나가타베 에라다 토텔 셧다운 토락파 된 레터로 농당와람 농당 유럽다 UNC 오피스 또 아테 카이톤 비게 고선라에 아드나 UNC 하이버스에 나가싱기 하이타레 머니푸르기 얌나 마루웨바 오르가나이제이션 아마니 모이게 아두마 아픈바 칭여두게 아두다 카이드나 UNCC 얌 짜오바 봇 아마네바 밥 프라자나 야락들디 UNC 오요 아마마 NSN IM 오요 오콜더스 타오그리도 NSN 리더 싱게 마다 투가이바 코카이바인 타오르세 프라자다부 프라자나부 야드리다 코이 탐파케 쳐동아이네 나로바 알링게 마밍 타바다 케레케 하이체 프라자나 야다부 간다 모이 리더 싱기 마유마카이 웃 온도림나바 아두나 아주고메기 포르드다 UNC도 나북판 모이 오피스티 웃 오우드레 아제 카이팅 하이바 칼토에 아도 하이리버 프로그램에 암나 필터 오리버디 띠포테 독세 하이버니 쟁 포르싱 파우포르 파우싱 노이기 따라 머리 레이버도 we are ready to release but 아이코이 따룩 레이버도 다들어 하이버나바 따룩 레이버세 호직 징네리버디 따룩시 행나 레람가도 만드레버코 만데 하이버니코 행암버스야 행암버스 오이스노 따룩 아도 마람디 모거나 파드레 코트레 모이 모코타 라이트레나 쿠키 오르가나이제이션 카란 하이르키버 땡나 하레바 아도르디 라이히드라바 포트도 모니 피붕가 모이다부 오이라바니나 파나암나 피토게 이랑 토드나 바이나 쿠키 싱나 칼라바 바우다 포트 라이트레가디 피토 감드레드나 마람 아마나 트라가 원 프리텍스 오르 아나다 아이코이 파데 나트라가 코데 나감타 라이트레 코트레 아마 하이드이나바 로리브디 마르가 시다이나 조 치기 नोइकी डिस्कशन दा दो अतोपे एसके दन नत्रगा तो बतो परसो एनो हमनी मरिनी की ममांगली अपील तो कोते छतरी करिगिनो नगा तरो पागे बा एविडेंस साउन लेरबा खनसा कुल के लीडर ना दो हाइरे लेगला लोंग लीडर ना दो हाइरे अदे मोय मोय की नुपी सिंग दो पुन्ना फामिन बदा मम्मी खुमद्रिंग ममांग दा मोय की मपुर बदा गाड़ी में दा हापगा पुगी अंगांग मचा सु यावना पुन्ना मसे अफोंग बोइन लेरे अदे पुलिसना एफआईआर लौखलगा लौखतबरा खंदे लौखतबते यारोय अदुगी दुदा करिमता हंगदे मै थादोरेबा नागागी 32 33 थादोरेबिदो अदु जबान लोफुम थोक्त्रो मसे इट इज द बाउंडेड ड्यूटी ऑफ द इन्वेस्टिगेटिंग ऑफिसर केस अदुगी नागा होस्टेज ओरिबा मोय तरुकसे थादोरक्तरिबसि मताना करमाइन तोरक फागिबा पुंग कादगी कनाना कदि तौगिबा आइबसे कना कना करि खंगी हारिबा मोय तरुकि नुपिसिंग मोय तरुकि मामा मपासिंग मोय तरुकि मचासिंग मोय तरुकि लेबा खुलगी खोनसा खुलगी पुनः prosecution witness oina moi tara kon gi jaban lorga le dam natro adugi photo do akoi da sasun le tabi police na case mo lokhate bhawa khangdre ba lodi lokhal ngone lokhatar di sarkar du jokhatar ni police na case lokha kane ba ngamjadar so adu lokhat badi matung ina tawlerga hairi besuda go mena karim to ngamdre maramdi akoi gi se dictate तोरगा पपेट गवर्नमेंट ने कना वमन हाइरिसे दिल्ली ना यारक ए तोरनु आज तुमिन लेबा तोर तोर आरगा तोबो पोट ओइबनिना ngamjada बोर दिक दुगदगे प्रजाना नागा प्रजाना मेथै प्रजाना नत्रगे एनी प्रजा सेक्शन सिंगना लावबो खोंबा शटडाउन तोबा अदुना यागद्रो शटडाउन संगद्रे लावबो संगद्रे खोंबा संगद्रे अदगी हंगर स्ट्राइक संगद्रे सरकार से कंताद्रे बा बोथ मणिपुर गवर्नमेंट एंड सेंट्रल गवर्नमेंट बीजेपी गवर्नमेंट से मणिपुर थुगाइना बा लेबा दुम दोलम ओइरे बा को मागे रांति दोल के अदुदा के वन तबा असि लेबा सिदा अदु अरगति कोर्ट की थोंग मतंग दे हांगना बा कोर्ट मुक्तंग ने अप्रोच तौ हेबियस कॉर्पस की नेचर नी
हेबस कॉर्पोरेट से सिपाहीना आर्मीना पुलिसना मी फाग्रगा मफम मरांग खांगनदबा अदुदा थाबनेबा हेबस कॉर्पोरेट रिट हाइरिसे मदुबु टू हेड द बॉडी मसा पुथो हाइबनेबा अदुगदि मानद्र भाव अदुगा अदुमक नत्र भावदा सरकार द थादो ओ अदगे अदु तोरे फाइल रमने फाइल चु लेरे अदु हजु पोपु पुथोक्तर बोर्डी हेबस कॉर्पस ओइरबसु नत्र हेबस कॉर्पस ताद्रबसु एनी रिट पेटिशन अमा तोरगा हाई कोर्ट ता मोई मोई की नुपी सिंगना नत्रगा मचा मसु सिंगना नत्रगा मामा मपा लेबो रगना अदुना हाई कोर्ट थागदमना अदु कन्ना 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 ngasi humni marini chi laurokpedi naga luching mai chi nausing da khanna khanna haibedegi ngarang budi ngasi helan pawdi aure high court ta pisin ba prayer da kuki khulai paibe singe manu da police person am yawi haina phongdo khare haraga naga taruki loina bi apopi mama am sumakhura amana high court ta cognizance lobi haija gare siju moin thabadu kibra hangoibra tanbram toroga chief justice ta kok thabni resta general ko khuthangda ko na yarabde khoi gi nupa sing natroga khoi kharegina icha sing phare khoi kharegina makhurani achi togriba se moi tarobus man thadorak tabasi kok na court na cognizance tawba sak khangbiru aduga action lokhal piu sarkar da committee ma semdana tijil halu ada to adu to 하나 시바오바 파부디 퍼레고 아다고 나 마탄타 코나즈 소봉 암모야바 말인데 그 커뮤니티 뭔가 커뮤니티 때문에 하이코트 바르 어소시에이션나 거기 트롱라 위기 이슈드다 코타 거기 동안나 로컬 피우 소모토 할베다 코나 로컬 빵 모이 그래서 거기 인디비주얼은 타락바 주자타는 타락바 그래 이런 범주에서는 타락바 계셔도다 아좀 분노 절로 하이브는 지금 하이라 그래봐 아도르디 나 시컬노다 코나 소모토다 로컬 피르디 웰은 굿 로컬 피로이다 보르가디 로컬 럭터가디 코타 몽땅 하이브지 코치고 가야암나 헥타 तारीख तौना तौबदी कोर्ट के नेसर छिन छु तारीख तौबी चाही का चंगमा था का चंगमा छिन छु तौबनी को अदगे हाई कोर्ट के जज मसिंग छु मंगा लगदा द ओहम द लेब छि खुदों चादब मैम छु ले मुदी अदुरगा छु आइना अबविदा हानिंग बिना अदुगमा पोट पुना मंगसे हेबस कॉर्पस की नेचर दा अदुमंग नत्र छु अदु तोरगा ngasi थारगा मेनिनी की मनु द रिपोर्ट को बियो पुलिस तगे सरकार तगे चीफ सेक्रेटरी तगे डीजीपी तगे एसपी तगे मोइचे का फारे कमदोरे करितोरे कलाइद लेरिब्रा लेतब्रा हाइबन चिंगमसे कोर्ट हंगरगा कोर्ट ना कौबदि सरकार फिरक्तब याररोयबा अदुवदि रिलीफ खरा फंगबा याब पोट अमा ओय हान मसमन याम चुमे चम मफम सिंग थंबिरे पाबुंग हुजिक से एखोगी यूएनसी की लौरा इबा तंजा से डिसीजन से एकम चुमी याम लाइबक थिबेसि लैरिब एखोगी नागा होस्टेस रुक्सिमा एखोगी कनो तौरकांदा ना थाइरकांदा तरामरी से फोकस पिरकांदा सिगी पोटसिमा लाकपै पोटसिमा लैबसने कोन याम लाइबक थिरिसे तुना इंडिया गवर्नमेंट गिसु अदुगी स्टेट गवर्नमेंट गिसु कलम्बा डिप्लोमेटिक स्टेप नो अदु तारागसु मयाम गी अपुनबा नाकन्ननी मकी मिटिंग दुदे थमकान तौगदमने हाबगी वफम सिमसु याम फजना थंबिरे अदु आई पाबुंग द लाक्सनिंगसे पाबुंग पाबुंग नसु ngasai थंबिखरे अखोगी नगा पाबुसिंग गिसु कोर्ट चलो कोर्ट चलगा मोना अपील तौबो याबगी दु मयाम हमसु लेरे अदुसु हाइरे अदुगा हुजिकसे कुकी जो मिलिटेंट सिंगिना तौबो एक्टिविटीज इन द एवरी एक्टिविटी साइडरे मसिदा अखोगी खंगसिनदना लैबगी खंगसिनदना लैबा बा तामसे मसिजना जगे खंगसिनदना लैबगी पोटसिमा दम लिसांखिना लापसिंग सिसु दम उरा लैरी अदुगा अखोगी करिगुमा पोट अमा थौदोम थोलक मतमदा कुपसिनखिबा अखोगी कनोसी लायर इन सुम कुपसिला थमखिबे अमदा अमदा थहेन बे पोटसिमा दम लैरी सिगी मी फाबगी रांगसे लोइजिंगेदा अखोगी अमुक सिगी ऑपरेशन फजना तौ देना लैरिंग कांदा मो अखोगी ड्राइवर हात पे गफम अमुक लैरे संकाइदा अदगी देकोदी हाईवे दा अमुक पदन तुसुरोक तौखाइरा कांदा अखोगी थदतपगी वफम सिम लैरे अदगी दे अमुक कोनसा खुलदा मुंग लेरे अदुगा ऑपरेशन चाथकी मोंगुसु याम थिने नुंगाइतबा हाइतारे कोइ खुदक कतौदबे निमिट 9 लेरे मतुंगदा तौरगा कोइगी फोटो के काखरा थागतना कोतना ऑपरेशन चाथकरे हाइबो वफम दुम लेरे केमता फंगदे हाइ लेरे अदुगी मतुंगदा मु अखोइगी इसिंग यादबगी टुटी पाइप येंग चलुबदा एम्बुसर को वफम लेरे अदु तारगा दे स्टिल देयर रोमिंग अराउंड देयर हाइबो वफम सिम साउंग लेरे अदुदा अचौबो सिक्युरिटी की अदगिदी होय इंटेलिजेंस की लाइफ से लेत्रसु याम फम जनमदना लेहनबा अदुगा कुसिरा सि तौहनबा लॉ एंड ऑर्डर से कोइगी मिलिटेंट सिंग खुत्ता पाइरकान लेबगुंबा सिगी खंगजिनदन एवरी एक्टिविटी सिग्न खंगसिनदन लेबगी मरम से काइनो हाइबा अचौबो हंगजे हंगदना सुलाई ngasi su dum hangdama यादबो वफम दो ओइरि हाइतारे पाबुं कमाइन थंबिनि
어저께 이것이 얌춤에 포텐 쿠키스 아시디 셰프는 레레 하비시 가랑 5개 떠오르면은 좀 따에 아루가 what about 6 nagas 모이기 디 saya jalan suai kira lai terabu kumbagi mong amma male adu mukte aina hining de lai ramu oisanu moi ki lap chi manghan ning de ba da manghan ning de na khan mi wa de pothok ngam dra di lai ramu roi do rimni adu aina I am not the authority lai le te aina haibu ngam banate moi se tabuk chi pothok ngam dra ba akan ba Mizoram na Chief Minister na sorry kanogi Meghalaya gi Chief Minister na kuki ki phaba naga ki phaba thadu haire na phirio na Home Minister da naga taruki haire ne program na so khondi tawboi na ude tawre na haire manung da lo na karma mong da tawbuno akona khanbadi naga taruki chuoro kuki tra mari ki chuoro huiba asigi hostel da iron kaina mi phami pun tawbasidi act of terrorism ki thabuk on tawbasidi namdana combing operation toraga surgical strike toraga any makhala megi achauba crackdown toraga kodakta togadam na ba within 24 hours ki manung da phangadam na ba prithvi ki manung da lepa amaga tawna dana tawbuduna amaniko adu babu da hoste thadok na riya ba Iran na phaba thadok pa Israel na phaba thadok pa praman bu thadok toraga na noina du hal de ko hal le na tawbudu lere Sidi India ki manung da leiba India ki state amo oiriba Manipur sigi praja section ki manung da na ba mapanda ki changpa kharana meeting ai oiraba su adugi manung da thokpa pot na ba okhul da aduga ujike hariba jaga rangmai ki jaga koncha khulda India ki state amagi district ki manung da thokpa na ba मुझे हल्के पामो लोचंदा बाहर से करेगी ना जैसे कनाना याद है अभी के लोचंदा करीम तो वो हम दौरा स्टेट गवर्नमेंट की मुकुटा पुलिस ले तबरा ले स्टेट गवर्नमेंट दा सरकार न सेंट्रल गवर्नमेंट सेंट्रल फोर्सेस इंक्लूडिंग पैरामिलिट्री फोर्सेस ले तबरा जैसे यहाँ कहीं हम पुहाई दे ना जैसे मांगा तरुका में वेस्ट बंगाल के लोग रहें खलो अतः लोग रहें खलो अदुसु नहान लोइगरे अमन नत्रगा अमा सुम खमदना बेंगोल की तो लोइरगा दे मणिपुर से नुंगाइरने न मणिपुर के होम मिनिस्टर ना हाई की बताए मे मरी दे इलेक्शन रिजल्ट आउट होइगरे ममता बनर्जी नमदना माइथी पे पीगरे सुदेन दु हाइदना मा वसक लौदना मागी एक्शन बाबा होगरे इवन मुस्लिम की लेरिबा सिंगसिदा कोई कानूसी सकदबनी हाइदना Bande Mataram. Madu Hai do Lali to make in a teco. Akan more the Todana, High Madrasa School, Ponamakta, Bande Matram, she compulsory. I tell you, the highway and Doctor Muslim, the Atamana Hirimiko. Atu Muslim Shakpaya, the Haibu Denate. I'm not against Atu my Octanate. Hecta, at the day, Assam Chimintar Anova, Logiki, Hana, Karakpasida, acts illegal immigrant, Kodak Tantokani. Kaya na makan ge Chief Minister ki power ngarang na na kawa angang ma angang haibiti yadre isagu mani Joseph Bijoy hay na film star pe na ha hero heroine ge no chena ba du mi de kumjara ma mami yam chatpedo ranti thoram da bado chei amani ge mamang dalin khat pa Davidra ojiki Tamil betrega habra adugi kajugam Tamilgi, my papa, Adugumagi, Tamilgi, Oiba, Mongol Oiba, Party, Hypogumani Maido. Aduling Katana Hekab, the Nalibit, so Oibo, Hiram, my patri with a trap a talk to Yaba. No Peter sit about a piece of Pizarro, may suspend. And Toba, Aduga, Karigumba, Sakar, Opista, corruption, volunteer, labor to Paupingum, the Lupalak, Ama, Tona upon a higher. As central government nothing beabra. My regional party ne haidana to get another I know Yadang that Matawiaro, Habi Yadebako. To me, central government, Laldo Homana, Morega Saman Kabada, Calculatoda, I quit a Kahaloy,
펜싱 떠로이나 하루부터 야로이나 하였더나 시부대는 위드로 떠외고 아때 야라더나 하닝 마이죠 the government in the foreign policy asiga karkari tawbudana aidi regional ni gaina tawbu ya adudi chume ba government india gi mayukta di yade ba atai tai di ya adugo me port da kanna tawbu sida ko bjp na su sason pa kendra na su hapcharak pa chief minister kendra na su khalak pa mantri sing mateng pangma sing manipur sa ahum thokna thogai na bo na begi damukta mai tai ne haina khallaga da chief minister piba nagane na khanba amada deputy chief minister kuki ne na khanba ni pe amada deputy chief minister ahum thokna khaido ko si naga maru mo pangchen na hairimni kuki maru mo pangchen na hairimni ta se na khaido obne ramani aidana no gi lo da tawda bai wa da ne khaido obne abna aju me ki board amada tawle re ba aduna government gi yam chaw ba soi bane government of manipur government of manipur da na tawbungam ba se government of india na junction bigadam ne 355 chulai bane na adusu karim tawdra ba adu avoid it puna mangsi government na ansar people thoktra hai ba moitarok se lei natraga moitarok se sumai na phagi ba sai ki awang mo ni mai na ngarang na na hai gere ne sarkar pairi ba sigi deputy chief minister oiri ba lositi kogi party ki president awang bo ni mai masajo hana minister or senior mla one of the senior most mlas of nagas hai gere ba kalai de noi koi law and order suba koi ke police na counter report pi bidra aduda du hare du dai sidi ata phong na re na kana na phabano kalai da thamno ba khangbagi mong ni ne karmaina kanagi mamang da pugi beno matu ani hongi mamang da ore adi konsa kolge adu da ore adi no pia ngang ma mamo ore police na amata jaban lo de kala de sakhrage ni police to adagi de amo zawal pauda pangiba high court na somo to lobi we na thaba moi taru na thaba sida kari yaure si manunda police personnel ama kuki gi oite police personnel ama yawi haina phongdo eba according to newspaper report adudi government gi wa kuki waro amo ero government gi police side government gi ni aduda warbo de government employee yaure dana sidana kali chen yaure ngalang ma pha khabra pungarabra nsa ta khabra taramani chumaina kal kain toram draga di adega men che chokal ne dan hanjin haibi yare adu oram dab suya toram ya ko hanjin khan suya action local amani adu sumba ma mama men uba na na taba adagi police na investigation da yam na machao ga da bachang mangam dre adu to bangam dre ga na har se ma am chang ga to ya chi ama phawba to dra ga di karino ba adu hojikti kalai baba government na yam na kan ho na bada ngam da ba makta ka oraga di kuki militant singa social enemy ni hana lau thok pa yare si aina sum khalak pani ko khodakta aduga kuki militant sing aranba kuki terrorist sing acha mase manipur state ki yek na bani india state ki india lipa ki yek na bani haidana lau thok pa chume ba te a terrorist organization haidana unlawful activities prevention act 1967 gi makhada atopa ek ki makhada aine yadaba organization oibadana tana terrorist ki list yauraga da phone ba organization amana tawraga di adu maki pot adu lautoktana khotoktana tawgadamna karim ta tawdra khoi tawri ajibu mi mangraga masih coming operation tawrabra tangkala tawe kala da tawe coming operation taw da hayak pa kana mana coming operation bu video namaga tawgadro video namaga tawai bana tene tawi ai bi report pi ga dam nidna se pai chama charkarga loleng khunduda ha koncha khunduda adu da maming amani ko adu da massive coming operation army CRP tawraga lising na tele se pai yang khai na chama na chani na yaba na tro sipai lasing konchani pu yang kai humpu le rabodi le sule rim nidra kari tawrige ba thabuk tawi hostel singa chigi phan na ba tigat na ba
ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯏ ꯍꯥꯏꯕꯁꯤ ꯊꯕꯛꯅ ꯎꯠꯀꯗꯕꯅꯦꯕ ꯂꯣꯒꯤꯗ ꯍꯥꯏꯔꯒ ꯀꯣꯔꯠꯅ ꯑꯆꯨꯝꯕ ꯇꯧꯏ ꯍꯥꯏꯕꯁꯦ ꯆꯨꯝꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯊꯕꯛ ꯑꯣꯏꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯊꯦꯡꯊꯔꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯑꯃꯅ ꯍꯥꯏꯈꯔꯦ ꯖꯁꯇꯤꯁ ꯗꯤꯅꯥꯏꯠ is justice delayed ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯑꯦ justice denied is not only justice delayed but justice destroyed justice pu delay tꯧꯔꯕꯗꯤ justice ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ justice destroy justice deny ꯇꯧꯕꯗ ꯅꯠꯇꯅ destroy ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯒꯅꯦꯕ ꯁꯤ ꯐꯖꯕ ꯂꯣꯅꯤ ꯑꯗꯨꯅ ꯇꯥꯡ 14ꯗꯒꯤ ꯐꯥꯈꯤꯕ ꯇꯔꯨꯛꯇꯣ ꯉꯁꯤ ꯀꯌꯥꯅꯤ ꯁꯨꯔꯦ 12 ꯁꯨꯔꯝꯃꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯈꯛꯇꯒꯤ ꯍꯥꯏꯗꯅ ꯂꯥꯟꯅ ꯂꯧꯒꯅꯤ ꯑꯩꯈꯣꯏ ꯐꯥꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯀꯨꯀꯤ ꯐꯥꯈꯤꯕ ꯃꯤꯆꯝ ꯅꯥꯒꯥ ꯐꯥꯈꯤꯕ ꯃꯤꯆꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯂꯩꯕ ꯇꯥꯏꯗꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯟ ꯇꯧꯗꯅ ꯊꯤꯗꯅ ꯍꯨꯝꯗꯅ ꯃꯁꯤ ꯐꯥꯒꯠꯂꯒ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯄꯨꯟꯅ ꯉꯁꯥꯏ ꯍꯥꯏꯗꯨꯃꯥꯏꯅ ꯅꯥꯒꯥ 3 ꯂꯩꯍꯧꯔꯤꯕ ꯑꯗꯨꯒ ꯀꯨꯀꯤ 14 ꯍꯣꯁꯇꯦꯖ ꯉꯁꯥꯏ ꯅꯟꯗꯣꯅ ꯍꯥꯏꯔꯝꯕꯗꯣ 10 ꯍꯥꯏꯅ ꯌꯦꯡꯒꯗꯕꯅꯦꯕ 10 ꯃꯅꯨꯡꯗ 14ꯗꯤ ꯂꯩꯔꯦ ꯑꯗꯨꯒ 3ꯇꯤ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯅ 14ꯗꯨꯗꯪ ꯍꯥꯟꯅ ꯇꯧꯔꯣ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅꯒ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕ ꯑꯗꯨ ꯀꯔꯤ ꯇꯧ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯔꯤꯖꯜꯇꯨ ꯌꯥꯝꯅ ꯐꯔꯔꯣꯏ 3ꯇꯨ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯇꯥꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯕꯨ ꯁꯧꯒꯠꯄ ꯁꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯅꯥꯒꯨꯝꯕ ꯂꯨꯆꯤꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯃꯗꯨ ꯐꯥꯕ ꯄꯨꯟꯕ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯥ ꯂꯣꯏꯅꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯂꯨꯞ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯤꯐꯝ ꯃꯤꯄꯨꯟꯗ ꯌꯥꯎꯕ ꯍꯣꯁꯇꯦꯜꯗ ꯌꯥꯎꯕ ꯃꯤꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯤꯍꯨꯠ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ MLA ꯑꯣꯏꯕ ꯌꯥꯎꯔꯝꯃꯕꯗꯤ ꯃꯥꯁꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯇ꯭ꯔꯥ ꯁꯤ ꯑꯩꯅ ꯈꯔ ꯀꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯦꯝꯆꯥꯛꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯒꯨꯝꯕ ꯀꯦꯅꯦꯞꯀꯤ ꯄꯤꯒꯦ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯑꯗꯥꯅꯤ ꯁꯨꯗ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩꯔꯦꯅ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯒ ꯄ꯭ꯔꯦꯁꯇ ꯐꯣꯡꯅ ꯇꯧꯔꯦ ꯑꯩ ꯌꯥꯎꯗꯦ KNPD ꯅꯠꯇ꯭ꯔꯒ ꯃꯥ ꯌꯥꯎꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯂꯣꯡꯗ ꯒꯨꯋꯥꯍꯥꯇꯤꯗ ꯀꯩꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯀꯣꯛꯇ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯇꯥꯒꯦꯀꯣ ꯂꯥꯟꯕꯩ ꯑꯣꯏꯕ ꯆꯨꯝꯕ ꯑꯣꯏꯕ ꯑꯗꯨꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯑꯀꯥꯏꯕ ꯇꯧꯕ ꯍꯣꯁꯇꯦꯜ ꯐꯥꯕꯗ ꯈꯣꯠꯄꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯤꯃ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯩꯅ ꯍꯥꯏꯔꯣꯏꯀꯣ ꯁꯔꯀꯥꯔꯅ ꯈꯟꯒꯗꯕꯁꯦ ꯑꯁꯤꯗ ꯃꯥꯗꯨ ꯁꯥꯎꯈꯤꯅꯤ ꯑꯗꯨ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯥꯎꯈꯤꯅꯤ ꯑꯗꯨꯅ ꯃꯗꯨ ꯃꯥꯅ ꯍꯦꯛꯇ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯔꯥꯟꯕ ꯇꯧꯕꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯕꯗꯤ ꯅꯍꯥꯟꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯔꯦ ꯄꯥꯎꯂꯤꯟ ꯂꯤꯌꯣ ꯑꯗꯨꯒ ꯄꯥꯎ ꯍꯧꯈꯤꯕꯗꯨꯒ BJPꯒꯤ MLA ꯑꯣꯏꯅ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯗ BJPꯒꯤ ꯃꯅꯨꯡꯗ ꯈꯔ ꯆꯨꯝꯅ ꯆꯠꯆꯕ ꯄꯥꯝꯅ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯅ ꯍꯥꯏꯕꯅꯤ ꯖꯣꯟꯁꯟꯅ ꯀꯔꯤꯅꯣ ꯗꯤꯁꯀꯁꯟ ꯑꯃꯗ ꯍꯥꯏꯐꯦꯠ ꯊꯦꯡꯅꯕꯅꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯁꯦꯟꯇꯔꯅ ꯌꯥꯔꯛꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯔꯥꯟꯕ ꯇꯧꯕꯗ ꯑꯥꯏꯟ ꯀꯥꯏꯅ ꯃꯣꯏ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯇꯧꯕꯗ ꯄꯥꯔꯇꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯅ ꯄꯥꯔꯇꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯗꯨꯒ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯑꯥꯏꯟ ꯀꯥꯏꯅ ꯊꯕꯛ ꯆꯪꯁꯤꯜꯂꯛꯄꯗ ꯃꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯁꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜꯅꯣ ꯃꯅꯤꯄꯨꯔ ꯃꯥꯡ ꯇꯥꯛꯅꯅꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯍꯨꯞꯇꯅ ꯁꯧꯒꯠꯀꯗꯧꯔꯤꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯍꯨꯞꯇꯅ ꯁꯧꯒꯠꯂꯕꯗꯤ ꯁꯧꯒꯠꯂꯤꯕ ꯃꯤꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯗ ꯁꯧꯒꯠꯂꯤꯕ ꯗꯣꯜ ꯑꯗꯣ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯧꯒꯠꯂꯤꯕ ꯀꯥꯡꯂꯨꯞ ꯑꯗꯣ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯛꯑꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯣꯀꯦ ꯄꯥꯕꯨꯡ ꯌꯥꯝ ꯐꯖꯅ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯁꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯁꯇꯦꯖꯦꯁꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯥꯒꯥ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ
ꯇꯔꯨꯛꯁꯦ ꯊꯥꯗꯣꯛꯑꯀꯥꯟꯗ ꯅꯥꯒꯥꯒꯤ ꯇꯔꯨꯛꯁꯦ ꯊꯥꯗꯣꯛꯇꯅ ꯊꯝꯃꯀꯥꯟꯗ 14 ꯊꯥꯗꯣꯛꯄꯁꯤ ꯖꯁꯇꯤꯐꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯏꯁꯤ ꯀꯨꯟꯁꯦ ꯆꯞ ꯃꯥꯟꯅ ꯁꯔꯀꯥꯔꯅ ꯎꯐꯝ ꯊꯣꯛ ꯍꯧꯖꯤꯛꯁꯦ ꯀꯟꯁꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯁꯤꯅ ꯃꯇꯨꯡꯗ ꯌꯥꯅꯤ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯣꯄꯔꯦꯁꯟ ꯇꯊꯝꯅꯤ ꯈꯪꯗꯦ ꯐꯥꯕ ꯄꯨꯟꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯗꯣ ꯑꯗꯨꯒ ꯄꯤꯗꯕꯤꯗ ꯀꯟꯁꯦꯁꯟ ꯅꯠꯇ꯭ꯔꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯍꯥꯟꯅ ꯃꯄꯥꯡꯒꯜ ꯁꯣꯜꯍꯜꯂꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯌꯥꯏꯌꯦꯅ ꯁꯤꯒꯨꯝꯕ ꯁꯦꯝ ꯐꯣꯔꯃꯨꯂꯥ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯀꯤꯗꯅꯦꯄꯤꯡꯒꯤ ꯄꯣꯠꯁꯦ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯇꯝ ꯑꯃꯁꯨꯡ ꯆꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯣꯂꯤꯁꯤꯁꯦ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯎꯗꯕ ꯁꯤꯗꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯃꯈꯥ ꯄꯣꯜꯂꯤꯕ ꯁꯦꯟꯇꯔꯅ ꯖꯨꯕ꯭ꯂꯤ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯠꯅ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟꯁꯤꯃ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯉꯝꯗꯕ ꯄꯣꯠꯁꯤꯃꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯕꯨ ꯀꯟꯕ ꯄꯥꯝꯕ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯟ ꯊꯨꯒꯥꯏꯕ ꯄꯥꯝꯗꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯄꯥꯟꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡꯗꯨꯃꯁꯨ ꯁꯤꯗ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯅꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯁꯇꯦꯠꯅ ꯂꯧꯔꯛꯏꯕ ꯗꯥꯏꯇ ꯄꯥꯕꯨꯡ ꯂꯣꯏꯔꯛꯄꯒꯤ ꯇꯦꯟꯇꯛꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯌꯦꯁ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯑꯗꯨꯒꯨꯝꯕ ꯁꯥꯁꯣꯟ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕ ꯉꯝꯗꯕ ꯀꯥꯡꯕꯨ ꯑꯁꯦ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯕ ꯃꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯞꯆꯨꯔꯤ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯖꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯁꯨꯛꯇꯤ ꯁꯤꯒꯨꯝꯕ ꯗꯣꯜ ꯑꯁꯤꯗ ꯌꯥꯎꯖꯔꯦ ꯍꯥꯏꯗꯅ ꯁꯒꯣꯜꯕꯟꯗ ꯀꯗꯥꯏꯗ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯃꯁꯦ ꯍꯨꯔꯥꯟꯕꯗ ꯃꯤ ꯍꯥꯠꯄꯗ ꯇꯦꯔꯣꯔꯤꯁꯇ ꯁꯧꯒꯠꯂꯕꯗꯤ ꯃꯣꯏꯁꯦ ꯗꯟꯗꯤ ꯐꯪꯉꯤ ꯀ꯭ꯔꯥꯏꯝ ꯁꯧꯒꯠꯂꯤꯕ ꯃꯤ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯆꯂꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯕꯗꯤ ꯃꯥꯁꯨ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯑꯦꯕꯦꯇꯔꯒꯤ ꯃꯅꯨꯡꯗ ꯀꯟꯁꯄꯥꯏꯔꯦꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯃꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯙꯔꯃꯗꯁꯨ ꯃꯤ ꯍꯥꯠꯄ ꯃꯆꯥꯕꯨ ꯑꯗꯨꯒꯨꯝꯕ ꯏꯖꯠ ꯃꯥꯡꯍꯟꯕ ꯂꯨꯠ ꯄꯥꯠ ꯇꯧꯕ ꯃꯔꯝꯗꯝꯕꯨ ꯀꯟꯕ ꯉꯝꯗꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯌꯨꯝ ꯆꯨꯝꯒꯤ ꯁꯣ ꯁꯤꯟꯅꯔꯕ ꯑꯗꯨꯗ ꯁꯧꯒꯠꯂꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯄꯥꯞ ꯄꯨꯒꯅꯦꯕ ꯃꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ 27ꯗ ꯄꯤꯕ ꯇꯥꯏ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁ ꯇꯧꯔꯤꯕ ꯈꯠꯅꯍꯜꯂꯤꯕ ꯆꯧꯅꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯊꯤꯡꯕ ꯉꯝꯗꯕ ꯃꯗꯨꯗ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯁꯧꯒꯠꯂꯨꯕ ꯄ꯭ꯔꯖꯥ ミꯆꯝ ꯃꯩꯔꯥ ꯄꯥꯏꯕ ꯑꯣꯏꯔꯣ ꯄꯥꯏꯗꯕ ꯑꯣꯏꯔꯣ ꯃꯤꯑꯣꯏ ꯈꯔꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯧꯖꯤꯛ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃꯅ ꯍꯧꯔꯦ ꯉꯁꯥꯏ ꯑꯃ ꯃꯤꯇꯤꯡ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯀꯟꯕ ꯏꯍꯧ ꯑꯃ DMKꯅ ꯇꯧꯈꯤꯕ TVKꯅ ꯇꯧꯈꯤꯕ ꯑꯗꯨꯒ AGPꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯇꯧꯔꯒ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯁꯤꯁꯇꯦꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯐꯝ ꯊꯣꯛꯏ 하이드나 주말에 이러다 좀 오케이 던지게. 빠보게 너무 이제